Friends, ay gaming Basir Singha kawi. Crazy Atom YouTube channel da mayam nam taram chari. Prithibi ki laibak kayana Arab laibak singbu kangkong chairaba jan amoina unaribani. Ngashi ay video asida Arab singi laktagi nauhong science and technology da machin tumkhlagliba United Arab Emirates ki Mars probe mission ki maram da khadang paudam jage. Arab laibak sing asi ngalingai matamdadi astronomy da yamna chawkhalami masigi praman oina Orion constellation ki brightest star safe asi Arab singi maming laudana tholambani. Andromeda galaxy ashi 964 AD da Persian astronomer Abdul al-Rahman al-Shufina mashana ijab lairik the book of fixed stars kauba aduda upul gilechil mapai haina singtharamai. Abu Rehan al-Birunna trigonometry season aduna Prithibi ki circumference ki asangba ashi puthoklami. Thagilai maida laiba crater sing asi ki manungda kundagi henbadi Arab sing ki maming lauduna tholi. Adubu trahumdoi suba satabdi dagi ngashi phawba lekha taruraba matungda yamna pikhraba laibak United Arab Emirates na makhoi ki Mars probe the Al-Amal natraga Hope haina kauba satellite adu July ki tang 38 da Japan ki Tanegashima Space Center dagi makhoi ki rocket H2A season aduna thagat ki Mars mission adu concept stage dagi launch tawba phawbada sukna dangi chahi taruk jangki mayam muktang khantabiu aduk pikhrab laibak asina sukna dangi chahi tarukta Mars tamna spacecraft thagat pangamliba si ngakningai oidabra. Emirates ke scientists singna design tawkiba probe adu kg 1980 lumi mission adugi engineer pumnamak chahi 35 ki makhada lairiba naha ngaktani yamna nungairiba paw amadi team adu mapung aina nupi singna masing nammi yum gi thabak inkhangda anambana sinpham oiba muslim nupi singsu awang ba thaki science and technology da mai on silakpada laibak adugi prime minister Sheikh Mohammed bin Rashid na thagat pongdok laduna haiki Mars mission probe asina Muslim million kayada anobe inot haplagani. Mission ashigi deputy project director Sharah al-Amiri kaubi nupi amanoiki Mars probe na collect tarukpa data shing adu Prithibigi college university khuding makta share tawgani hairi. Sharah al-Amiri piklingai dagi astronomy da thawai yamna yarakibi Muslim nupi sing laktagi atangbi nupi amani Mars mission probe ashigi project director Omran Sharaf na Mars mission thabagi maram amadi pandam kaya Prithibigi miyam da thamkhre mathang chaigi February thada Mars orbit yaugadaba mission asina Mars ke atmosphere gi maram da kupna thijin hujin gani maruina Mars ke atmosphere dagi oxygen amadi hydrogen nanthok tuna paithok laga space da tinki masi kari maram dagi atmosphere da khangduna leitribano haibagi maram da UAE gi Al-Amal probe asina study tawgani probe asida maru oiba scientific instrument ahum yauri makosing adudi EMI-RS Emirate Mars Infrared Spectrometer EXI Emirate Exploration Imager EMUS Emirate Mars Ultraviolet Spectrometer hariba scientific instrument ahum asina Mars ki makha thangba atmosphere ki saruk amadi mathak thangba atmosphere ki sarukta lairiba ising nungsit ki phibam sing yamna kupna thijan gani. Our science mission is to produce the first ever truly global picture of the Martian atmosphere. This is the first holistic study of the Martian climate and how the layers of that atmosphere fit together.
we will model the connections between all the different components of the Martian climate, including all the temperatures, winds, dust, and clouds. This is something that has never been seen before. Our data will give the international science community a deeper and richer understanding of the Martian atmosphere. First, this will help us to model Earth's atmosphere and how it will evolve with time over millions of years. Second, it will allow us to analyze newly discovered planets far across the galaxy to be able to determine if there is life on it. United Arab Emirates की ओइना सोक लिसिंग अनीगा चामग तरातरेट फाउदा मार्स लैमाइदा मार्स साइंस सिटी लिंखटपगी पांदम थमली बेल आइकन नंबीदुना क्रेजी एटम की मथंगी वीडियो हपकलपदा येंबा अहानबा मी ओइबियु चैनल असिबो सब्सक्राइब तौबिदुना अमदी शेयर तौबिदुना आइबु पुंगनिंग थौगटपिबगीदमक्ता मैम पुनमक पुथागचरी